Lakle Inspector Ahanmamagta Diamond Radio Channel gi Inspector Tayai tabiribasingbu James Segrujamna Taramnok chabaga loina nei kok nona khurumjari ngasi mu puduna lakchari Inspector Tayai Sahunga yankai taruk suba tangka Sanduk chari bathorom masi wakhalna sagat chaba wari paringaman Masida hingliba amadi laikhidriba kanagumbaga mari leina sadi karigumba adomna tabiba matamda kanagumbaga mari leire haina khanbiba tarabadi maduda lakpa wakad ekhoina lawjaba ngamjaroi Oh, Biggie, Sarda, lo, como, Sarita, oh mira, lo, tomiro, oh mira, mujibo, miji, irei leva mandira, lerangani, manungdo lo lerangani, duty ga tau shibo, gotoro, pani, kana lege, station jum mi ga le bidro bro, sana ribra, kari. Madam, kari. Oh, mayam later, the amata, upon go to Piro. Funny, madam. Karino, Madam Mujidi. Station woman did that. One the pull up later may take to ladies also. Tomino, may take Poromo. Anyway, to location. Funny, madam. Madam, okay, talk to Yani. Ada pun na lebi, fallen dobi. Mafam masida, boy chaka uba mi emalai kide. Masiga marile na architecto, ma head office ta, mayam kambire ko. Madam, kangjari. Boy chabo paru raga, mayum dagi mahak prokumatam da, puba yana na ba. Karasu mapagi mamang da pure haiba architecto na haiba koi tajare. Ado koi chatpiruba personnel singna numit adu da kari tawkibage habadu details sama pame madam ekoi mariga sarga chachabani okay nakoi mari adu dis da lebiriba personnel na taise numit da ma pharga propada wahang pahang bada yawba interrogation tawbadi kana madam madam I so okay khut loi thang kat biro ne interrogation yaw bang ge madam akoi ahumga aduga sir architect ga chida chatmina bada yawba kharasiga oh yam ngai re adu di ko mahapu wahang pahang bada numit adu da chai tek pa koina khoida leire aduga sai atek pasi I teram mahapu kari maram da yam intentionally tauge yauna tauba aduga mahak masamak se accuse amani haina uraga wahang pahang khibagi kari pibam da lebi bage madam phara abanina sarte kona de soidana mahak oiramani aduga imung dagi thokmina khibada su makoi ni thokmina khraga amana mayum yorokpa amana thongal sibasi maram chade mahakna hana hatlamaga mayumda khangjinna daba saraga mayumda changaga leiraga aduga laikai gi misingda pawse mu piraga natraga mayamna asibudu urakpadagi mangonda information ama pirakana mahaksu yoksanaraga hospital da pukhalamba khotba adumaina oigani haina akoi sarna adumaina tawkhibani adu yam laline adu yamna lana thabakne ba karigumba chumba aduga jingnaba lei haidana bu mi bu wahang pahang bada siba yaba makai third degree method season adan wahang pahang yabro nati hausi case asida architect ko khakta nati nakoi sida yawruba phaba chatluba wahang pahang basing nakoi amata lemna tharoi duini mi amagi punsi ni mangi do adusu yamna chamkhraba mi chamama nakoi ne boicha ge seng wari taradi namitagi na pitagani nati akoi police ne haidana akoi na pharak mi du accuse amani natraga thawdok aduda aseng bani achumbani haibadu masana maral yadringeda maral yajana na ba sina ba ekta tamthina fubasibu karama police ki lodi yawbagin mera akhoi di mathak thongbagi
yathang injaba khaktani aikoina tawge yauna tawbadi natte medam phare phare adugidi ado mathak thongmagi yathangni na mathak thongmadu masagi maran mayam lerami mana tawge yauna tawba aduga mahaki matik sadaba investigation mahana thangi ba khongthang aduna aran ba oiba maramna mangonda pirak pa cherak tu adudi yawbiru basing loina magdanti phangba tareni madam hi risibo aikoibo dismiss nati tabuk thorom sing asigi chap chaba haibadi chap chaba praman phangdriba phobo dahan yawbiruba phaba chatpa yawbiruba sing interrogation yawba sing punamaki mingdo sidai sai sane di aina muk manung sida thigalaga kana yaudi na thigalaga marai yena bai pamdri sidai da yawbiruba singdo sai sana ming ibir aduga Renu midang waram phabugi manungda DGP na thorokpo order Home Department dagi lakpo order amadi soidana police station sida soidana yauragani madam ikhoibo wakhando khara khantharaga interrogation tawbagi tangai phedabada leibani migi makok adudabu chawkhraba chaiduna kanmada ti aduga kokki sarugado kairibani postmortem da kari harige postmortem gi report ta chidengbi Tauri yalaga siba mibu kok kainabro masada leiramliba saifam sing adubu Tauri yanmada saifam leiba yabro ka aduda Tauri yanma matamda thonau adudagina mahak masaga khetnaribase sukna tangi masagi awangba tinselaga put nipan khaktan masagi awangba put mangaga enchi taru mi shodum wang aduragadi thonau aduda matau karamna khungup maridu yansalaga masana lepa matamda makhonga leibakado sumna tangi khetnari baibadu mayamna dum khangbiru khungup mariduna thonau du tap kisan kibana tabanina khungup mari aduna kiramni ba chang ado masagi height aduga chapman makhong ado leibakta soro soro sing Tauri yalaga sijabadabu ai siragi haraga ngaksamda kisalaga ai hekta tusalaga siba yabra mena adu tasingbadi aikoinadi mafam aduda yare adugi matangdo nakhoi henane wahang pawngabadi soidana maki afaba oiro aigi wadi huba yaukibada natana ka manung aduda Tauri yansinmadi yawba mising hauzik khangdri hauzik amu adom sing mayam chenariba sing ase aikoigi headquarter gi police station dani leigadoris aduga adusu wahang pahangnanaba headquarter gi lockup tani leigadoris riman loktharaga adom gi mathakta wahang pahangba mu tawpi kanana khang adom wahang pahangdori basing adu makhoi su misam dinati police ngaktan makhoi gi maithong adom namatu uba phang adongi maimit loina kupsingan adom wahang pahangma matamda boisada sizinaki ba sei aduguma sizinarga asengma maram khangnana magidama interrogation torokba kanana khangne maramdi madugi interrogation tongnana bagi tim madudi tongan mane haijariba aduna asengmadi isana numit adu da thokiba thodoksindu asumna tokibani aduga asumna thoriyan kibani asumna siru matungda mahaku mafam aduda thamkibani haina sida leibiriba personal sing asigi maraktagi kharana achumba khara haibirabadina case asida yamna laigani khale khanabiyo meyam tanabiyo asengba haibna phabra ohang pahanga ga interrogation torokanda asengba khangmana phabra karambana phabage haibadu adudi mayamna dum sinajari mayamna phabadu dum khara khanbiro ne ko adudi order thoktriba phawbadi mafam asidagi lengdana dum leibiro yumda chatpasu yaroi aduga order du laaba matungda headquarter da leibigadabani adu natrabadi adom punchi khudong thibasu yai maramdi boisagi misi asigi dama miyam yau kya hauri miyam na khosaung na badagi adom gi yumda chatpagi lambi da natraga adom gi yumda kanana khang hekta mak matama hekta da attack torpasu yai aduga amoy mi ma halu bai bese arai banati mi halu matungna mi adu da kari ore kadagi habadudi mi ham khambire da police department na apaba thaba kya tawi police department da leba police singna mara leba mi simu phai
ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯍꯥꯠꯂꯛꯂꯕ ꯑꯃꯗꯤ ꯃꯤꯆꯝ ꯑꯃꯕꯨ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯑꯁꯦꯡꯕꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯨ ꯀꯅꯥ ꯀꯅꯥꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯉꯒ ꯈꯣꯡꯎꯞ ꯃꯔꯤꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯈꯪꯗꯕꯁꯤꯡꯗꯗꯤ ꯑꯩ ꯍꯪꯖꯗ꯭ꯔꯤ ꯑꯈꯪꯕ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯂꯨꯝꯈ꯭ꯔꯕ ꯀꯤꯂꯣ 65 ꯂꯨꯝꯃꯕ ꯃꯤ ꯑꯃꯕꯨ ꯃꯤ ꯑꯃꯅ ꯃꯊꯟꯇ ꯊꯥꯡꯉꯒ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯀꯤꯈꯠꯂꯒ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯀꯤꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯗꯅꯕ ꯑꯩꯈꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯕ ꯆꯪꯉꯝꯕ ꯈꯣꯡꯎꯞ ꯃꯔꯤ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯇꯥꯕꯒꯦ ꯆꯩ ꯑꯗꯨꯗꯅ ꯀꯅꯥ ꯀꯅꯥꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯇꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯃꯄꯥꯟꯗ ꯊꯥꯈ꯭ꯔꯤ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯅꯁꯨ ꯑꯗꯣꯝꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯁꯣꯏꯗꯅ ꯂꯧꯕꯤꯔꯝꯃꯅꯤ ꯈꯜꯂꯤ ꯃꯦꯗꯥꯝ ꯂꯧꯈ꯭ꯔꯦ ꯃꯦꯗꯥꯝ ꯍꯣꯏ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯩꯕ ꯄꯔꯁꯅꯦꯜꯁꯤꯡ ꯀꯅꯥ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ ꯑꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯂꯦꯞꯆꯔꯗꯧꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯕꯒꯤꯗꯃꯛ ꯃꯤ ꯐꯥꯕ ꯌꯥꯎꯕꯤꯔꯨꯕ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯌꯥꯎꯕꯤꯕ ꯑꯍꯨꯝꯁꯨꯕꯗꯅ ꯊꯧꯔꯤ ꯌꯥꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯥꯔꯖꯇ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯖꯔꯛꯈꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯍꯥꯠꯄꯗꯤ ꯇꯁꯦꯡꯅ ꯌꯥꯎꯖꯗꯦ ꯑꯗꯨ ꯃꯦꯗꯥꯝ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯌꯥꯔꯒꯗꯤ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯁꯤ ꯀꯔꯞꯁꯟꯒꯤ ꯋꯥ ꯅꯠꯇꯦ ꯏꯖꯠꯁꯤ ꯂꯣꯏꯕ ꯇꯥꯔꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯃꯅꯨꯡꯗ ꯀꯔꯤ ꯅꯟꯁꯦꯟꯁ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯦꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯉꯛꯈ꯭ꯔꯦꯅꯤ ꯅꯈꯣꯏ ꯀꯦꯁ ꯑꯁꯤꯗ ꯅꯈꯣꯏ ꯆꯦꯟꯅꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯅꯈꯣꯏꯅ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯔꯛꯄ ꯉꯝꯃꯤꯗꯣ ꯅꯈꯣꯏ ꯅꯔꯥ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯣꯐꯤꯁꯔ ꯑꯃꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯃꯗꯤ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯆꯥꯔꯖꯇ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯣꯉꯥꯟꯅ ꯆꯥꯔꯖ ꯑꯃ ꯇꯧꯒꯅꯤ ꯁꯣꯔꯤ ꯃꯦꯗꯥꯝ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯕꯅꯤꯅ ꯆꯣꯞꯀꯗ꯭ꯔꯅ ꯇꯧꯖꯕꯅꯤ ꯃꯦꯗꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯦꯗꯥꯝ ꯁꯣꯔꯤ ꯃꯦꯗꯥꯝ ꯆꯣꯞꯀꯗ꯭ꯔꯅ ꯇꯧꯕꯅꯤ ꯅꯔꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯐꯣꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯀꯩꯅꯣ ꯁꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯀꯩꯗꯧꯈꯤ ꯀꯔꯝꯕ ꯀꯣꯟꯁꯇꯦꯕꯜꯅ ꯀꯔꯝꯕ ꯔꯥꯏꯐꯜꯃꯦꯟꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯑꯣꯐꯤꯁꯔꯅ ꯃꯔ ꯀꯔꯤ ꯇꯧꯈꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯅꯣꯏ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨ ꯅꯈꯣꯏꯒꯤ ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟꯅꯥꯎ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯖꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯃꯤꯉꯣꯟꯗ ꯄꯤꯕ ꯆꯩꯅꯥꯕꯅ ꯆꯩꯅꯥ ꯅꯠꯇꯦꯅ ꯈꯟꯕ ꯅꯁꯥꯗ ꯄꯤꯕ ꯆꯩꯅꯥꯕꯅ ꯆꯩꯅꯥꯅꯤ ꯈꯟꯕ ꯃꯤꯒꯤ ꯑꯋꯥꯕꯅ ꯈꯪꯗꯕ ꯅꯁꯥꯒꯤ ꯑꯋꯥꯕꯗꯕꯨꯅ ꯂꯨꯅ ꯈꯟꯕ ꯃꯗꯨꯗꯅꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯆꯥꯎꯊꯔꯛꯄꯒꯤ ꯃꯔꯝ ꯂꯩꯔꯤꯁꯦ ꯑꯩꯒꯤꯅꯤ ꯈꯟꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕꯅ ꯈꯟꯕ ꯍꯦꯟꯈꯤꯗꯨꯅ ꯃꯤꯒꯤ ꯈꯟꯅꯔꯛꯇꯕꯗꯒꯤ ꯑꯆꯨꯝ ꯑꯔꯥꯟꯗ ꯀꯔꯤꯃꯠꯇ ꯌꯦꯡꯅꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯑꯒ ꯂꯣꯏꯔꯦ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯃꯗꯨꯒꯤ ꯋꯥꯈꯟꯗꯣ ꯊꯥꯗꯣꯛꯀꯗꯕ ꯅꯈꯣꯏꯅ ꯄꯨꯂꯤꯁ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯅ ꯑꯀꯟ ꯑꯊꯛ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯈꯪꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯂꯥꯛꯏꯗꯅ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯆꯨꯝꯕ ꯀꯔꯤꯅೋ ꯑꯔꯥꯟꯕ ꯀꯔꯤꯅೋ ꯍꯥꯏꯕꯗꯨꯗꯤ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯑꯗꯨꯒ ꯆꯦꯟꯕꯨ ꯆꯦꯟꯅꯔꯝꯂꯕ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ꯭ꯔꯣ ꯁꯣꯔꯤ ꯃꯦꯗꯥꯝ ꯁꯣꯔꯤ ꯑꯗꯨꯒ ꯅꯈꯣꯏꯗ ꯆꯥꯟꯁ ꯑꯃꯈꯛ ꯄꯤꯔꯤ ꯅꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯗꯣꯛꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯁꯤ ꯂꯩꯔꯦ ꯁꯤ ꯄꯥꯏꯌꯨ ꯁꯤ ꯁꯤꯗ ꯊꯝꯒꯦꯁꯤꯗ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯔꯦ ꯌꯥꯝꯅ ꯑꯈꯟꯅꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯅꯤ ꯅꯄꯨꯟꯁꯤꯗꯨ ꯀꯟꯕꯤꯒꯤ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯊꯥꯡꯒꯠꯀꯗꯕ ꯆꯥꯔꯖꯁꯤꯡꯗꯣ ꯃꯗꯨꯗ ꯈꯔ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯃꯦꯗꯥꯝ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯛꯁ ꯃꯦꯗꯥꯝ ꯑꯁꯤꯗꯤ ꯃꯔꯥ ꯂꯩꯕ ꯌꯥꯝ ꯌꯥꯎꯕ ꯃꯥꯜꯂꯤꯗ ꯃꯁꯛꯁꯤꯡꯁꯤꯕꯨ ꯄꯨꯂꯤꯁꯄꯨ ꯑꯃꯠꯇ ꯃꯥꯟꯗꯦ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯆꯣꯞꯄꯕ ꯍꯥꯔꯕ ꯌꯦꯡꯕꯗ ꯊꯨꯝꯍꯠꯂꯕ ꯉꯥꯛꯇꯪꯕꯨ ꯃꯥꯜꯂꯤꯗ ꯃꯦꯗꯥꯝ
Tomino, aseng chuma karino haibadudi investigation asi lora matungda loina khangani as madam adubudi loina khangani haibabu masi mong ni natim sadi mori gari de khamaga lupa tara biu yadina driver de pot chai loi chingdar phui gumba adigi license yaudabagi adu tabagi TR kabagi namada miyam de yam otpa TR gi receipt na paisa sangda kangudu yam man bai wani do Tomino matamna loina porkani da loina khangani chana batokse madam aidi moi masado check tong ning bai wani guli ge saram dom man bai wani Tomino madu gi sumatam lakani police department da police ki maikhum ublaga aranba nisa saba guli chaba kaya marum yauri habse report kaya na ekhoi de lakram mafam matam ekhoi na makhoi bu puthok ngam da bagi wan aduga RK Teko masama RK Teko masama kariguma makhal magi nisa season aram ya hebse manam na ngari bo fam aduga police department da lerga aran ba thabak toba drug amadi ganja da chena ba police officer kya haujik su jail da lebe yauri ban masi khakta nati kaya amsu chena aram ya bagi khudam chandam phang da bagi rana da su khabar da yaukridun police oibna maduna sen thok bu walak padagi makoina haibadi lambi lan thokpa chatok chasinda police ki phizonda arama to bokya su leirik liben masina chumna thamui sena thabak tokjari basingda amu ba kali tesiliben ado makoi singa se matam matam na porokpa awon ahong sengdok ta biyar lokthok ta biyar asiguma kya se leiriba makai police department da kali teiduna dumak lekhigani adu makoi edu kanano haiba tidongna bo hona ba matam da araibadi nati makoi bu investigation chathabada police ama oibana police ki niyom niti investigation matau karam tawi khangmanina makoi su hairi badudagi irai laina ngak thoktu ngasi phawda ler liban adubu matamna soidana porakani quran bagi tarani mapugi noma as sabas phajai he madam adugi praman du bogi asengba phajai he saita yare to mino chana batausi phani madam sarida no sarda phani madam biki madam thor Bocha nangi mangani lehon numit ayeng yoksale ipa karisu to ngamdre bocha ingoi nangna senaramba san arang bise machin jauk saw haibe yadre ne hai yengo in khol sida manama sing sing asina ge launa phariba ipai chana yok angan mado hona ramba maya mado yengo ne nang leitraba sidati makhong sombi dabagi napi na upsan madong na tawre aigi manglan aigi asa mata leitre boisa ipana nangi damakta karisu tawba ngamdre ne hai Pabung kanano oh Sunita lao Sunita lao chongo mapanda mayam ada isang napi laigi katnaba khonaba loina mayam semdana leire inkola sidagi mana thajarama mayam se hek tana laida kallo haida naina hairama bani karibu tawruni kana agi nabakta no aina hinga dawriba changsalo nang lakpa yamna phare pabung ai mayamga insang napi semba yaujadringaida pabung dabuchagi magi ka da changaga maki ka sengdokpa adu maki ka da leramba pochai singyeng jaba yagadra yenguna
kanaana thingene jada yengo yengo mana cheksenna thamjaba magi kadane magi polam kaya laiban chango kanaana kari su thingba leiroi isa lagba se yam nungai aduga Sunita haukiba punsidi haukhra sunuko laibakta tamamba haibadun isana nangbu yamna khanjarami yamna ningjarami haiba aisu tare ipa isa khara koinarabasu wafam adugi matangdadi manasu ingoda toina hogdokpa leiramde ainasu hogdokpa leite adubu kairo lekaina ne nakhoi anigi maridu hek tamaktana ainasu haraujabadi leibani adubu phare chango nangna ne magi kada changaga nangni yengningba yengmada ipana karisu thingadaba leite chango aduga ipana roibada wafam amatangdi haige bunsi se amuk khaktani ekhoine hingadorisi ekhoine hingliba amuk khaktagi mapok ase laina manghangan hoibema nangna ne icha boisagi nuksibana henman khidana na punsi chupada mina taunadaba thabak mina thangnadaba khomthang amada thangani haina ne kaidongmeida loroidaban aduga punsibu mamal leina punsibu yamna mamal leina nangna ima amadi nangi nabung makhoigi ningba thungnanaba nangna honagadabani Sunita punsi haibase pogliba mapoksina amuk khaktani pabung aigi khongpamdi amuk hana honglaroye pabung chumme mapok ama khaktani aniruk suba mapok aigi mapok simadi asum loijakra sunu pabung aigi asuk phajakraba mapok asibu ai atopa sagai amana aigi punsida machu sanghalaroi pabung aigi thamoida sankraba machu se pabung mapok asigide do makoi krishna pabung na takpibe yamna chuk adubu pabung nasana lepkiba pireba sidagidi amuk hana hongjararoi Sunita pare magi kado ada oirongi thongdo hangdo aduga ada dum leirabani karisu ka khaidoktana leibanati mana leidana kari thamdana yengo sangsil oi pabung karino sidi sidi diary nina diary sidi kari iriba ngasidi yam nungai Sunita kobi ai dong numrai bak thirbi nupi ma ai punsi da lakna ba ai di thajarati ngakpani ko ing tabliba magi mo ha da mo ai ga chap manam kayam nungsi adubo mahaksu punsibu nida tawba mi amadi waram aisho hanmadadi punsibu yamna nida tawrami aduga punsigi artha hingmagi mamaidadi khangaki hingmadu paisa chang ijat chang subu noma chang pukjel sengma thamoi sengma migi awaba masak khangma migi nuwaitana batawdo masi punamaksingi panamsida khong thangjalakpada chara hema makai waduna leiruba ise hingbagi mamal khangaki pabungaiga punsi asida anuba mayon ma dalak poki aige anuba mayon adada aina Sunita thenajaki
Sunita, nang si kaya nung si Jaba. Hadu Sunita, nang na di yung palaroi, nang gi awabo wari kaya dan, nang gi ibong manung do odi ba, adugum wari kaya dan na shon tabagum nang natawi. Masi na maram moraga punsi nang na engon do gi laptop lagi kan mo faw nang yauri ba. Na thamoy da di nung si da basa, ay budi nung si bazani da. Ay su kange, nang na iba nung si ba. Aisho, masu thokdra ba punsi mo raman. Nang mo thengna ba mi ko ba dagi. Aisho masu thok ba punsi mo ri. Chaba chada ba. Ai gi thamoi da hojikti. Nang na igi mafam kan birar ba. Ai kaya da nungai se. Nang na khangda ba gini. Angaw nang leina ai gi punsi bu humdok lo rabani. Long thok da gi thamoi da gi saktam mo. Aina kaya da ngawjari ba. Aisho tilu rabani. Mapa naidra ba hang na batiyada lamtung phong khangdana ingaw ngaw kanagi sirul na ibu phajin bu punsin mangangani kanagi pakhong na ina phongada ba aigi lam helaba wakhala sinanga sidi nang bu che na punsin na honari aigi nuksigi tinpamda aduga yengoni aigi thonghawa sidagi uriba ningthira ba chingya gi lekolasi Pungning yam na hukraja. Mafam asida chatuna nangai ga phamina da nungsi wari sarabati kaya da nungai ga. Hangla batiyada koina pairi urok singna pare. Agi thamoi le konda nangna satpado aning tamna. Leirang le khong tabu shamjaduna. Leirang le satna tamlaga aini yengbudu. Adugo ina pakhache. Leirang le sat thina tamlaga akan manung leina amuk khumdok tuna Ken krabadi nanga iga kaina ba haibadu oigadori bra adabu aina thajai nongmadi shoidana pullagani nungsige kisi hanglaba thamoige lekolda nanga iga thamoina makalamse chimbana momo nokchari nahaka unaruba matunga dala bikuk khuding nungai bagi ithak hawhalli khalami manglan kaya kaidongai unagadaba nahaka wakhana lama phangnuti ningsing ba thokta na leramani adubu nungsibagi phijangi marumda lotkibagum maklaba thamoida taramba amuba lekangda nangna teithokpire tanaurabi khucha singadana nungaibagi ithak hawri thamoi marol thokli Sunita nang aigini Sunita Dabaja, ay nang gidari si Papa ngamdri. Nang gidari si ay pujarag. Ay, masin ay gawapam. Ay gawabakok na naman. Huwirki. Ay, nang gidari si Pamong naharaga. Ay pujarag. Ay, dabajagi nung si Bapang. Mapuksimagi tabo siya ka kanya rabaso. Nung sibagi ko damsing na sina ningsing doon na ay gipun sige aroy ba yahin tandri ba pao ba ningsing doon na lay bang amlagan. Dabo siya. Nang naibosok ama nung sibiram. Nang naibosok luna kan biram ba siya. Untong na chakri na. Untong na kalagsak. Dabaja nang dichat kare mapugpa ba nina naibu tadog ado ay di si basugam hig basugam ay karam na lehawahay mo ay bu karam na hingawahay mo dabaja Ibema Sunita mayam po naman mapana laitin gi mana masing aduga haira semba loira male mayam su chana khrene ai be manambu loira bra pamu loijare pamu phare hayeng kharang an hegla ko na khoi mayam na ho tawdana isa gi ne thorom si pangthok minasi mapoga sigi loire do maha ki luhong bagi ni haidana mayam na lang bo ra bade kaya nungai ni
mahak leittabasina pumhang hang le sa san leiriba mayam asisu machinjak amata chadre aina su honaba ngamdre pumnamak-sing ase aina kanagidama honarugani aisu hingningba phaudre ibema adubu isagi achumba de aina ngairi police department na achumba puthokani hairi namsinduna case asi loiba ngamdana sahi kaya mahaki sina leigadoribano haibasu khangti boisagumlaba kaya police ki makhuta leikhidaba kaya gi namsinbiduna masing langamdraba case kaya le adubu achumba phangadoribra phangodoribra isorna kari tamibano yengba tare bema fare adudi nang su chananaba hoi babung wafam amakakta hayo babung aina paijaribase dabusana nomagi khara thaudo wathoksing mana ijaramba dairi ni sidaida mahakna thengnakiba wari kaya iduna leiri babung ai chena thamjagi manghanjaroi masimatangdi aina puba yabagi ayabada babungna pibiyo ha hoi aina di kari taurunege ipana dugumba pabada ubasuna natreda po sana hairamba wahai kaya pomnamak nangna puba yai nangna pubadane mahaki thawaina su nangonda karisu waroba leiro poro aine karisu ayetpa piroi karisu hairoi ai adubo ngarangsu Kennedy gi mangani lehongi thorom pangthokre ai khoine changmada makhoi gi imung manungna ai khoi bu khara waro rap tawre case asi loidribanina aina na hanoma asiba hangmagi chalubada aibu thawairakthi makhoina ibu warauri aigi sa yauramba yai haidara chingnari adubu lona tinarakraba isada hawrakraba adubu oiriba phibam asina asengba chumba khangdrabanina makhoina su warauredana aisu changnuba ngamudre phare achumba puruklaba matungda makhoisu soidana khangakpa haibadu oirasan pamu adudi nachamok chacharukhige pamu hoi phare phajana yoroko hayeng amuk phajana ngana laoko hoi pamu chacharukhige phare Sir, amta sangjarke. Tamha sango. Kari report lere. Sir, report khara dilai jare. Soidana case asigi mayon khara dilakani khale. Tamha. Miyam asigi ho silora. Hojik laina asigi wani ko. Laina asile ramdrabadine. Ekhoi lefam sabung khangadam nathi. Kennedy gi misi aduga boja gi misi gi matangi report. Sir, silai jare. Kennedy si sir. Tasinamaki mahak si mayumdagi boisa haribasiga mahak thomine hebasi machumi masigi matungda akoina mahak ki location jing matamda Kennedy ni siriba matamasiga matamadu da boisa na yumda location oribasiga ani si khene haibadi Kennedy gi misi asida boisa yawi hebase maram chaba wale tamha phone mayumda thamamaga hat pasu yaini sir madu moksa chuman adubu masida evidence amasu what Karamba evidence? Sir, Kennedy ga nuksinajabi. Aduga, numit aduda, boicha amadi Kennedy. Makhoi ani thorokpa matamda phone torokduna makhoi hung wari sanaraga lambi de asum lakiba. Nupi si mamingna Puspa. Puspa hari base Kennedy ga nuksinajabani sir. Wari sana duna makhoi hum lakpadagi numit ado boicha yumda chaki. Kennedy yumda halaki. Adubu, Kennedy ni yumda halakpa matamda
Puspaga wari sanadana lak. Asumna wari sanadana lakpa matamda lambida miyoi kharana Kennedy bu khapki. Aduga miyoi sing aduna Kennedy da mahaki punsi bu singna boina wa kya haiki. Haribo wafam se Puspa hariba nupi asina mahaki phone da loina thauki. Kari nuni harisibu Puspa. Wari dubu sir asingmani. Puspa gi investigation ekhone tawjare. Mahakna case asida witness oina wafam asi chapchana aduma court mahakna lebleba sadungam gani. Phare tampa. Ataidi sir matamadu da Kennedy bu khut thagadori bu miyoi sing aduna wari sanariba da Puspa na nikthijana taki. Masi kaktana tana Puspa na Kennedy ki phone da wari sanarakpa da miyoi sing aduna phone adu mulaga Puspa ga amadi miyoi sing aduga su wari sanaki. Kari noni harisiba tampa. Madubu oibe yabrani. Sir, wafam asi asingmani. Adudi mapum oiba paudu aibu gyan tahalo. Sir, asingmadi masini. Nongma Puspa amadi Kennedy makhoi ni koiba satki. Makhoi ni koiba satpa matamda Puspa na gari thawbada ising kapsalame habadagi miyoi kharana makhoi bu tanare. Asumna lambi da thalaga makhoi ga khana chaina bagi thawdo ma thoki. Khana chaina bagi thawdo aduda miyoi ahum adu yamna thina Puspa na phuki. Kari noni Puspa. Nupa na phuba nataba nupi na phuba. Mani sir. Puspa hariba nupi si masa aduma fit oiba aduga martial arts haiba nupi aman. Sir, madu khakta natana makhoi phurga chatkhirba matungda mafam adudagi Kennedy amadi Puspa yumda halaki. Masidagi matam khara hoki. Matam khara hokraga miyoi sing aduna achengba aduga matan jama khak yengaga noma Kennedy na mayumda mathanda halakpa matam amada Puspa da tainaba ngamdraga Kennedy lambi da makhoi na thatki. Kennedy thalaga Kennedy da awaba piraga Puspa bu wahan bapamki. Oh, adudi wafam asi make single. Sir, wafam asi make single. Masigi damakta Puspa. Hauzik su wakhal phawbada mahak leita dadanu leiti. Maramdi mahaki nuksina jaba mahaki punchi khongloi oigani khanjaraba Kennedy bu. Asumna mangonda phone tawraga thawdok adugi live oina khonjel tahan khibada natana. Thawdok adugi matungdagi mahaki nuksina jaba Kennedy. Taibang thadokduna chatkrabani sir. Tampa, nangi wari si asengbadi oireko. Sir, wafam singa si aranba amati yaudri sir. 100% sumlaba ngaktani. Aduga evidence lairaba ngaktani. Adurabadi numit aduda thawdok thokiba mafam. Haibadi khana chaina kiba numitagi hawraga. Numit aduda Kennedy bu punsi mangkiba adugi location aduda hairiba miyoi sing masak khangdaba call. Madugi location singmadi sir atuba matamda leiragani sir. Mado makhoina khanai haikiba mafam madu Puspa bu puragara mafam adu tahalo. Aduga mafam adugi location adu khangna bon. Mafam adumakta da hariba miyoi ani ohumdo madugi location oikrabdi madugi number du puto madudi yauriba number du common oina lorga amuk Kennedy gi thonga anda hariba mi sing aduga amuk hana fangliba number sing aduga ani du number ani du chanabra haibado yengalo. Atu matamda mihar pa putok pa yana naba. Aduga Bochaki di. Sir, Bochaki siyam na nungay tabang aktani sir. Aw haba pa aktani. Haibadi. Sir, Bochadi larik laisu tamjaduna mapaga makhoi ani mana masing thaduna sangom thokpi san loiduna punsigi hingbagi mahaw masak khangna leijaba miyo yamani sir. Aduba sir, Kennedy amadi Bocha yamna nungsine. Makhoi ani nungtigi amagi mayumda chaksa amagi mayumda chaksa nungtigi ayuk samine drabasu nungdang di makhoi ni chak adumak lana duna sanna mainaba yamna luna tinaba miyoin. Aduga sir, masi khakta sunatana Puspa hariba siga Sunita kaubi Bocha ga khangna jabi amaga su yamna luna tinase. Makhoi mari Kennedy amadi Bocha Puspa amadi Sunita makhoi di amana amagi thawai ngaktani sir. Makhoi handaki thawdok asidagi Sunita hariba nupi asisu mahaksu mayumda phi na chingba saduna mayungi mateng pangduna mama lu khrabiga mabung amaga leibani sir. Adubu handaki thawdok asidagi makhoi punamak angawagi matawgumna loina leiresa. Punsida masidagi hena ningba kaiba karibu leirugani. Makhoi gini khanjaduna punsigi khongloi oigani khanjaduna suba nomba khungangda pokcharabasu hingba ngamnana nabagidama masana masabu thabak pijadana imung manungi mateng pangduna leirakpan. Sunita su
Boichabu police na pharaga pukhraga custody gi manungda sir thaudo gase miyam punomona khosauna riba se sir masi soidana chungani sir thaudo gase police ki khut soidana yaugani Puspa police ki khut haiba budi ai adubu police ki mixer thina na police ki maikhom opa police ta department asida thabak toba miyoi sing thamoi sing da aduga ningthi jana investigation toba hitaba mi amabu chingnei haiduna hektamok maran sijalaga anyway karam bakari gi kana gi khutagi boisabu fana nabagi ayam bikibano kana gi wahang pahang dagi boisabu hekta chingnabano laikai adu da leiba mi kana na boisaga satmina ki haiba pau bikibano aduga boisabu ta sengna fana nabagi dama kana na kari insilaki haiba dudi ai gi officer ramadi chaluba mi singa do hangba tare dana sir madugi damukta su makoi gi list singa do sir phaba yaruba aduga sir Namit adu da interrogation to yaw kiba akoi police personnel sing masa masa na soi toropan kadai makoi sing asi suspension order hoje loina mo token aduga case asi loidriba phaw headquarter da makoi loina legedaban makoi gi mathak do wahang phang tare dana kana gi khoj yaruga kari gi dum to phaw bano boisa phaba matam da kana na phaw hairga phabano aduga case asi da RK thekona matau karam na boina bu chingna kibano Madugi matang do chop chaba sir architect ko di leire headquarter da leire ngana bangam tri mahak su mahak mi khradi leire minister kharana ko do call to bahoro adubu ai ko ya chumaran thi ki investigation asi lorega mahak ko tek to kaidana thado ke haiduna hojik su ngana dun leire home dagi phone tor pa leire bani hojik su case asi da mahak yaurong ani habase home department na thajadri bani aduga Makok thongba leiri basing mahaki maram da khoni investigation tawbada maning tam tabagi mong khradi ugadawri RK thekona ngaksau thegliba mahana tawge yauna tawriba thabuk sing asida karigumba khradi mahana ngamliba se magi tungda kana gumba madi lei habasi tam ha mase aikhoi loina khang mase punamak thidoga karamba khwaidigi naknaba miyosing rajniti gi mi yawbra kana yawbage case asida karigi damuta police na boichabu maraleba mi amane haina khutakta lawkibano haibadu chap chaba ma thido pogi tangai khada lei makhoi gi suspension order aya tho matam ni hongina batauge aduga nana thijan be aba tai thijan kho location maroina thaudo adugi location aduga nupi masa sunita haibadu suna tho ma ki wafam sing kari kari lebage haibadu aduga Kennedy mahak siba matam da khud thari miyo sing adu kana kana no achaw sangi masa masu yarongadra karigum khradi RK thekona case asida thawai yawriba sinadi soidana maki minister natraga MLA gi macha masu yaronga driver gi chingna balai achu maran ma karino khangdribani hoji gi tekhoina wafam se hodobuda yaro aduga mafam adu koliba miyoi sing tangai phadaba outposting police station singi mateng lorba su lorga chap chana minister gi macha masu da kana kana gundale aduga kana kana siguma tobung ngamba lei habado police station punamakta gi nangi su nangi koliba jaga sing paw lokthoga sing masing do khangna no hono Pagani sir, I saw it in Honazagi sir. Toxarugi sir. Pare. Madam. Oh, I think rice crack. Madam, she the lonely Sati. Oh, I quayamo. Sunitagi manata chatabayat. Madam, Pani. Adu madam. Masagi police station the horrible mayam, madam. I did not touch a treat. Muy mayam sang the ekta boisado mong samda thoi gi salaga khum mari ne ga ekta laksal laga tawing no ai de moi manga tru khok order thu ya do mandi kim du le mi ga do pulap oina mak dismiss ra kainom to ne di pharoi dro me da to mi no adu ya da torin adu gi matam lakin achumba semba makoi me amarak tu dagi amatang di haidor pu de ne ngai ris hausu pabu kol torok tri na Makoi marak tu doji wa kanarungani haidokrasi haidoknu haidokrasi haida aseng ba chumba sing du khangna na bagi dama makoi maya marak te amatangna aingon da call torok labadi khwai de lai bok phaba haibdo oiga doriban makoi tasena mak custody adugi manungda boicha makoi na hatpani haiba sidi senglaban aduga postmortem gi report mayak sengna tar ok ta choga chai makalaga ok kairaga brain gi sarukta sokkiba
ꯃꯗꯨꯗꯒꯤ ꯁꯣꯏꯈꯤꯕꯗꯨꯅ ꯕꯣꯏꯆꯥ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯃꯥꯟꯅꯅ ꯈꯣꯡꯎꯞ ꯃꯔꯤ ꯀꯤꯁꯤꯜꯂꯒ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯟꯁꯤꯟꯕ ꯍꯥꯠꯄ ꯌꯥꯎꯗ꯭ꯔꯁꯨ ꯊꯥꯡꯒꯠꯄ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯁꯛꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯗꯣꯛꯅꯒꯨꯝꯁꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯁ ꯃꯦꯗꯥꯝ ꯑꯗꯣ ꯃꯣꯏꯗꯣ ꯁꯤꯗ ꯄꯨꯂꯞ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯅ ꯀꯁꯇꯗꯤꯁꯤꯗ ꯑꯃꯃꯝꯇ ꯃꯩ ꯆꯤꯡꯍꯜꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯇꯣꯝꯕꯤꯅꯣ ꯑꯗꯨ ꯌꯥꯔꯣꯏ ꯃꯩ ꯆꯤꯡꯍꯜꯂꯒ ꯀꯔꯤꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪꯗꯣꯏꯅꯣ ꯑꯁ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒꯤ ꯄꯦꯟꯗꯕꯩ ꯋꯥꯅꯤꯗ ꯃꯦꯗꯥꯝ ꯑꯩꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩꯗꯣ ꯑꯁ ꯁꯣꯛ ꯇꯧꯔꯒ ꯇꯧ ꯆꯞꯍꯜꯂꯒ ꯑꯃꯨꯛ ꯇꯧꯔꯒ ꯑꯃꯃꯝ ꯂꯣꯏ ꯆꯞꯍꯜꯂꯒ ꯑꯃꯃꯝ ꯍꯥꯏꯗꯣꯛꯍꯜꯂꯗꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯄꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯈꯛ ꯑꯣꯏꯌꯦꯕ ꯃꯦꯗꯥꯝ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯈ꯭ꯔꯁꯨ ꯁꯣꯏꯈ꯭ꯔꯦ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯗ ꯁꯣꯏꯈꯤꯕꯅꯦ ꯍꯥꯏꯔꯗꯤ ꯃꯣꯏꯁꯨ ꯈꯔ ꯐꯩꯗꯅ ꯃꯔꯥꯜ ꯂꯩꯇꯕ ꯄꯥꯈꯪꯁꯦ ꯌꯦꯡꯉꯨ ꯑꯩꯗꯤ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯒꯤ ꯋꯥꯔꯤ ꯑꯁ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯃꯦꯗꯥꯝ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦ ꯇꯣꯃꯤꯅꯣ ꯇꯥꯔꯒ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯉꯥꯏꯔꯣꯏ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯁꯨꯅꯤꯇꯥꯕꯨ ꯎꯅꯔꯨꯁꯤ ꯂꯣꯀꯦꯁꯟ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯁꯨ ꯌꯧꯔꯛꯂꯒꯅꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯛꯁꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯀꯔꯝꯕ MLAꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯀꯔꯝꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 2-3 ꯄꯨꯟꯅ ꯆꯠꯂꯒ ꯈꯣꯝꯃꯁꯤ ꯐꯅꯤ ꯃꯦꯗꯥꯝ ꯊꯧꯔꯣ ꯑꯗꯨꯗꯤ ꯐꯅꯤ ꯃꯦꯗꯥꯝ Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome, Uthanaba. Hanana Thagatsari ngasagi Inspector Tayai Chahunga Yankai Taruk Suba Tangkak Tabiribasing. Adomadongi Tamoy de Kari Faubibagi ngasagi Tangkak si Tabiraga. Share Tobirakpa Ahan Makanguda Ahan Bagi comment Kara Patoksage Maning Thangpa Pabangam Jadrabasu. Loina Nangasagi birthday Tariba Sing Yaipamangol Piminasi. Lembi Sana Laisram daughter of Sunin Kumar and Rani. Konang Kong Top Konang Kong Dagi many happy returns of the day. Ilangwam Pretty Tom Tombi daughter of Pankaj and Pinko. Loina now grandmother Ilangwam Sanko Langtabal many happy returns of the day. Tokcho Melody many happy returns of the day. Langtabal Furamakongdagi, Pinko Tagachari, so Tokso Melody Devi and Tokso Jasmine Devi. So many happy returns of the day ngasigi birthday Tariba Singh Ponomak Yaipa Mangol Pijari. Loina Ilangbam Pretty si Kogi grandmother Elamom Sanku na Diamond Radio da so sel gi mateng pangbirei. Thank you so much. Hana thagachari nungsiraba cha sing asigi birthday Tariba Singh. Adomadongi punsida nungai yai phaba chawkhatpa nadi yektaba tola Tariba Singh gi mateng pangbu ngamba mahima Singh hairaba loinana minungsi sauraba punsi nungsamba mai sing nungsit gari khudong thiba punamakti sorna ngak thokpibo shunu haina Taibang Mapugi Mafamda Nizeri Thagachari Nanau Amakcham Sartei Gangmai Metam Tampagi
inna oh tayai na gang may tampagi na tombino yes anova role amala e tombino haiba anova role amani new entry Vicky tombino sur sarda amadi sarmila thagachari romila loitongbam amarjit tampagi role yam phajagre tapri yes aramase gi case di ama tampagi ngaktani sanjarambam tombisna wari se sugi matik nungai zeina tapirak pa side row thagachari jiten huirem thagachari alice penau wari khofa jase yamna kap krenga se na tapire chumane alice wari se yamna kapi mitagi pi fajana taki lijari ba igi sumitagi adu yamna pi tabaduna di tabiri basina kari waram gadagi habadati mi gi rasi ni adu bu thagachari hai thare alice ranjita kaisam thagachari asanong thombam Purnima khangimam thagachari comment pabiro hai do Purnima kari comment paduino khangdre idi birakdre but thagachari tampa inspector tai wari yam nungai tapirak wasarani theko do phabio putharo hai boromar so thagachari kuraiza memi happy birthday to all boycha amadi kennedy mihat athubada puthokse Thagachari ajirwai khongwari yamna fazin tapirakpa so thank you so much happy birthday to all and Alice pina omona na birakpa Amarjit sanasam tampar role yamna fajakre thank you Devdas ingodam yamna fajaraba kanda also yemina si minute ni fuga something kare hina halapkanina Anita hizam thagachari sir ge mataw angapkani thank you so much adomna thagat pi baiwani Migi rasi ni hai tare ni ko Sandhyarani pebam thagachari thank you so much asa nong thombam thagachari Naomi kaisam madam tamfa amadi sarte ai achumba pokthol kani boicha gi nungai te na thakpire thank you so much Haibiro kasegi dama aduga mathangi caller madamo mathangi message amo pajana nabi hona jage Basruddin Kokta yam nungai na message thathabirakpa Basruddin thank you so much Basruddin aduga livestream Bimola RK Theko matam losilakde natapire hoi adubu case investigation loidri hekta hairubadi yadre Binodani khomdram thagachari ngasi wari Sunita gi awai ba thamoisina kahelle natapirakpa Hoi, yamna wana laiba mihoyogi punsi se yam laiba jani mina obna ma mina khanbana ama mina toktorokpana ama punsi de tamambana ama oirakpana ama haibasi so angakpani haitare anyway thagachari hanana daga rasana thoi happy birthday to all ngasi wariyam phajin tapire govind thagachari bigyarani sagol sem sir wariyam phajagre tapire thagachari ranjita kaisam wariyam nungai na tapirakpa Chanchan Kumari live ta fangludre matam khradi ngasidi taba mu fangjare na tapiri thagachari Sangkhoi lama ngasi gi wari amna nungai madam tamfagi chaur mateng tapiri thagachari Romila loitongbam min cha loitongbam Romila loitongbam mem cha loitongbam ID se pungaw ngawi haitare mi amagi maming oiribra Adubu anyway thagachari Romila and Memcha side road thagachari ngasai wari se amna fazai sarva thagachari tapire thagachari side road Veman Devi thagachari Cheteswari kontugjam sir wan thabatare comment ka padra suyare na tapire Cheteswari ngamna badam hona jabani haitare yam nungai badi nangna bahona bom bokhairam da 10 9 8 7 6 har bom patna thadala kanbado adugi nungai badu leijai haitare so countdown na hingbasi su nungai nangna ba lakchaba madi nangna ba lila loiraga tokpa chingdagi lila sil hek loibagani laga ngamna bahona jari se wari hane itho thambani so thagachari hero je thonawjam happy birthday to all Purnima khangibam once again amukana thagachari Beman Devi Dark Angel ngasigi case asigi fangba yaba chairak tu karamba IPC gi section matung inna sanbagi haibadu haibiramadi nungai ne tapire
Dark Angel IPC के सेक्शन दो कैसे थोड़ी दोपन नते लोयर का केस लोइद्री ने हाना IPC के सेक्शन द सी फंगनी है ना हाना हाइडो रदी यार रोय IPC के सेक्शन में हाथ पति 302 नी अदुगा 302 की मतुंगी ननी लाख तो इसे so अदम खंबी रो में आम पमना मी हाथ उबगी केस से कर्म ओइगे है दी IPC ये है तेरे Indian Penal Code की मतुंगी ना 302 ओइगनी Herojit thonglawjam thagachari Julia case thagachari nawbaki sam saranga ngangba lepise tomamdai ngaktani ko no nawba aina ngangba lepise adum ayamba ai pungningi warol da pung ama makhai inspector tayai da pung ama si khaktani only 2 hours khatani nomagi pung kun mari da pung ani khak ngangba di mayamna pung kun mari nganga boi ningba haitare yes Facebook ta degi tonga tonga sungang leiba da sungang ga leiba malam gani only aina ngangjari je 2 hours ngaktani 24 hour da ado yes karigumba crime update yarogati 1 hour amaga only 3 hours so asa nongtomam ta ga chari jiten hoirem Ranjita kaisam wariyam na nungai sir tapiri Govind Kuman happy birthday ngasigi numit asida ipong numit tari bising da na yai phamangol pibirei ibem chalai ma tentha Tagachari Yumnam Sanjit Maitei happy birthday to all Yam Nungaiba Yaifa Orisunun Tapire Kuma Bimolata Devi Achumba Purak Lagani Kanmadanungai Ibeman Devi Tagachari Sananu Huirem Sarangasi Wari Loina Faze Kape Natapire Kokachi Natapire Sananu Akusu Dum yamna tension leina haidar haidi waris le samak da thokpa dongna khalaga dum sanai thank you so much adon phawi bawa khalon akhode su dum phaujai soroke thaga chari ngasege te ai music se yamna tawa se yamna kiba phawi na tapire soroke adongi message pa bajai kirap tawi aina su maram dei adom ji dong yam haigalle so thank you so much adon music ta kiba phawi na tapire kidi kibiru no wari ni punamak toksin na bangak tani but Liriba warising asengwa punchida su thoktabadi natte nanau amakjam thagachari asa once again Elise thagachari haubijam Surchandra Komantem Rajan thagachari sir lei maibu fina kuptuna thamba yadabugum achumadu soidana medam tamfa amade certain puthok poishano natapire jiten huirem case Julia Binodini Khomdra, Birendra Mangang, Thagachari Amarjit, once again Govind and Elise, Nanda Kumar, Thaja Kontokjam Masa, Thagachari Punama case, Renuka, Maibam Punsiba, thank you, Romila, Punama Thagachari, Romila Loitongbam Susan Singhi case, Aibukarai di Logzarudoino, Aina Logdana Panga Hapsalubiya Roy. Namayam wakan pathabiyo Susan ki wari ain karai di logzaruni thokte Susan Singh ki case loigre the end Susan Singh masana masaba suicide to bani na laugre CBI na upai leite tai karim leite karai di logzaruni ko aina pangli liru ya ponte so thank you so much Romila amadi memsa loitongbam Thagachari Heroje Thonawjam Punima Thagachari Punamak Thagachari loinama Maisnam Badan Thagachari. Thank you, Tensin Zagi, Punamak, do Mayam Punamak to say Kudol Tamzagi, say Matang, see Manunda, Lusin Zagi, Mayam Punamana, Pibirapa comment, Loina, Pabding Jadre Dubu. Thank you. Thagachari. Inspector Tayagi Manunda Tim Oriba Isay Kudol Amakak Tamzagi. Isay Aina Muksakpa, Mandakini Muksakpa Isay a city. Mandakini na sakpa mo kudol tamjagi aina nuksi jaba yes aina nuksi jaba nang tani aina khoida jaba nang tani isai si mai gi jaba isai si gi tune amadi nupi konjel amadi nupa konjel gi punamak sida tune tawjari ba James Saigurjam Aisa mak loina na music ta Binod Kumar Sharma tabiri besing mayam punamak to kudol tamjari yam punamak ki oina tamina si aina nungsi jaba aina nungsi
Hanana Takachari ngasigi Inspector Tayai tabiribasing loinana Diamond Radio gi leijariba YouTube channel asi lak sugudaba khajik tangari loinana lising ahanbada kuna pajaramada lising mari khaktangai madu ngasidi sumnatangi lising khaktangai lising asina karigumba hapchilaga lising mari haibadi si hapchilaga lak Miyamgi subscriber Diamond Radio ki sujarakui akhanaba thorom miyamga loinana pangthokjagi tonga tonga case price kya thamjarga Diamond Radio na sandokchariba thorom asida amadi miyamna tonga tonga ba sandokchagiba thorom sing asdagi sei makhan kya thar miyamda quiz ki type to tawjarga na thorom ama like oina tawjana ba sem sajari mausa khoina pangthokji mamang sahida lak ani surupagi pangthokjabagi dum suknatangi lising khaktangai kre masidagi matam khragi mamangda lising mari wali haiduna khoina haijaramani so kari paubi bage adongi wakalonda Diamond Radio na ngasigi YouTube channel asina mi lising sumnatangi hapchalaga lak sugadaba khajiktangai adongi thamoida kari paubi bage so hanana thagachari athengma fawda tabiriba sing miyamna pibirakpa malyamlaba comment kya ponoma loina pathok chobangam jadragasu Ranjita Kaisham Sanano Hidrom Thagachari Hanana Hanjabam Rosita Waranganina Tapiri yes Wabadina tension delay Nangoidra Haibagi Wazabado Haitariko Talk me now Chanjan Kumari thank you so much Ibeman Devi Alice Penau Thagachari once again Amakahana Talk me now Sanano Jiten Huirem Panamak Thagachari Vinodani Komdra aduga sumna Diamond Radio na karigumba soidana lak subscribers suba nomit adudi miyamga loina na live ta sei sagnaba nungai na tonga ba thorong kya ga loina na pangthok minana ba sem saminas so mayam panama nungai na botha biro section na lebiu loina na adomadom na yai phaba domadom gi nungai ba duni khoina pamjariba thank you so much thorom sima pung phan bi ba sigidama Thagachari Hanana Hanana Thagachari ngasigi damutadi matang ngasi thorom sinjabagi abada luxury Ponamapu James Hagurjamna thorom tabiri basingui kai komna jabagalana namokana kromjari Laikhasuna sat laba laikone Kanukayade itin famni Cheta balay traba Changi tawaini Diamond FM Radio Diamond FM Radio 91.2 Diamond Radio